मैम सिगी पांबीजे लिची पांबीने सिजे सही अनि मुक सुरबा पांबीने मको अदो आई वीडियो नमदबस कुरे वीडियो मसाम तंग मैम ने सुम शेयर तौरकेना सि वीडियो नमैने मको कई मतांग नो हाइतागदे खोना पांबी मजे मागी शेप से खोना मतौ करमना नियम चुमना थंबा याबगे हाबे मतांग दा सुम वीडियो सुम शेयर तौरिने मैम दको अदुगा मैम लिची जे जे अखोगी सोल याम फदना साना भाई म ओइने को यामना जु पामनाबा अदगी मार्केट दा फाव पीबम दा भाई म लिची जे को अदो खोगी सिदा पालै भाई जे दम फदना पाले बसिगी सी पांबी दम भाई फदना पानग्रो पांबी ने मको अदो टेसु याम फजन लै मैम लिची जे को खोई सो अखोगी सोल दे फंगजबा मागी टेस से सि याम फजना लैबा हाई म ओदम ओए मको याम फजना सानै हाइबिनी आई साइड ते सुम लिची जे को अदो मैम ना जु पामना भाई ने दम थाबा या भाई म दम ओइ को सी पांबी जे सही अनि मु फारो पांबी ने मको अदो खोइना पांबी म हाइ तारे को सि लिची खक नते मैम आइन हाइ जे को सुम हाइरा याम फजना थाबा मी दम खंगे अदुना तब हाइरा खर याम फजना थादा भाई तारे को हाइदि पामदि पामजरगा नियम फजना खंगदबा को अदुम कामुन याम तोइन तौगले हाइ थारगा मा स्ट्रक्चर नियम चुमदा भाई तारे को सिजे आई पांबी सिदा उलके मैम को सिदा मरवैना मागी सिदा मेन स्टेम जे अनि थोखरे बको ब्रांच अमा हाइदोखरे बको साइड अमा सिगी जे लखथोकपियो बको कइगिनो हाबला सिना हायeng मागी सिगी शेप से थियलनी बको फजलरोय बसी सिगी पांबी से अदुना हायeng हाइ पामदा जुदम वाट कदेने बको अदुना यारिङै अखोइना हाइरा था मतमदा मागी मेन स्टेम अमा खपियो बा मेन ब्लड लाइन सिंगल ओइना को सि ओइतादि हाइरा पामदा सिनेना मोंग ताना पानगनी शेप सु फजगनी बा अदुना यारिङै सोम साइड ता हाइदोकिबा मागी स्टेम जे को सिम सम लखथोकपियो बको सिजे मक कक्थपियो मैम को आई जो सि लखथोकदेने बको सुमाइना सिंगल दा पीबीओ मैम को अदो आई लखथोके सिदा लैजे मैम को सुमाइना साइड ता हाइदोकपा अनु हाइ तारे को स्टेम जे लखथोकपियो सिंगल ओना पीबीओ हाइबनिदा मैम लखथोकरे को जि कै साइड तगे हाइदोकपा ब्रांच तो सिदा लैरे अदो खोइना सुमाइना कखरा मतुंग हाइ तारे मैम को सिदा फंगस कुम दम तागलेबो को अदुना अदु थोकतनबा फंगिसाइड मदम तैसन बिरमो सिदा को सिगी ब्रांच सिदा को अदो करिगुम्बा फंगिसाइड लेतबा टाइमिंग थोक तारगसु कोना यारिङै स्वादे लेबा अमा लौरगने दम तैसन बिरमो मागी कोना कखिबा सौक सिदा को करिगिनो हाबदा सिदा कोना फंगस तारक्तनमने कोना सुमाइ तरोमि जे को सुमाइ सुम तैसन बिरमो सिना फंगस अदुम कंट्रोल तरोनि बको सिलाइरे सिगी ब्रांच तो मैम अदुम पामु बने सुमाइना मसा कक्पा जे को हाजे लिची जे दम यामना तप्पा पांबी मजु ओबे माइ ग्रोथ से को तिना कखरे जि मसा जे को दो खोइना सिगी मसा जे खोइना कक्तबिदा दम सि सार ओइना लेयरिंग तरोगा सेमतो जु यायबो को दो यादुगी माइ प्रोसेस तो सुम ngaइबा तल्लेना सि मसा जे लखथोखरेबो को सि लैरे सुमाइना यारिङै साइड ता हाइदोकपा मसा जे लखथोकपियो एनी पांबी खुदि मनि मैम को अदुना मागी पांबी दुगी शेप से याम फजहनगनी अदुगा हाइरा नियम चुमना पान बाइबदो ओइगनी को अदु नत्रगदी साइड ता सुम हाइदोक पान ब्रांच मैम थोलक तारगदी शेप तो फजरोय हाइ पामद चांग वाटलनी सुमाइना सिमा मैम ना सुम तौबियो हाइरा थाबा चिनाउजिंग पामजबा चिनाउजिंग खंगदबा हाइ तारे को अदु सिदा आइना सिदा थम्मी जे सिजे कंफोइने को मैम कंफोइदा याम अतुम्मा भेराइटी ना हाइबने को पांबी जाम चाव पांबी नत्रि सिदा हौजे को सुम पाले जे अदु माइजो सिदा ब्रांच मैम थोमेबो को सिदा ने लोइ लखथोखरेने सिंगल ओइन पिराइने मैम को फजना पाले कंफोइजे को अदु सिदा हाइम को लके सिदा सिना स्टाफ लैरे को हाइनौजोम अथुम्बी भेराइटी दुनि को सिदाजु मैम साइड मैम थोमेबो को सिदा आइना सिदा मेन अमा खक पीगिमने मैम सिदागी हाइ जाम फजना पाले बजिसे हाइ जाम चावै को सिगी माजे अथुम्बा भेराइटी नि को हाइसे सिलाइसे अदुगा नौना मपानदि फजना लाए हाइ जाम तमेबो को से नौजोम जो पांबी जाम कना चाहन बनते को आइदे हाइदगी स्पेस याम मरांग काय लैते मैम को अदुना पांबी जे का दम यारिङै प्रूनिंग तौरगा पांबी जे पिकथन बा साइज को माइम थम्मिने अदु पान बै चांगदि लोरे याम फजना अदुम पाले पांबी खुदि माइ तारे को सिदा आइना थाबा हाइ खुदि याम फजना मोंग तान अदुम पाले को सिदा पाले हाइनौ जोम सिना हानगी अरि भाइने को सिदा नौना मपान जु लाए अदु हाइ जु मैम तम्मे दुगा सिदा लिची जु लैरे दुगा सिदा पांबी मतंग लके मैम आई सिदा पान को सि मौसम्बी ने मैम को मौसम्बी दा सिगी भेराइटी जे बेनाम भेराइटी ने को मैम ना आई साइड की मौसम्बी का कोमला का अनि जे कना ने
ꯊꯥꯕꯗ ꯆꯥꯟꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯁꯝꯕꯤꯅ ꯍꯦꯟꯅ ꯆꯥꯟꯅꯩ ꯃꯌꯥꯝ ꯀꯣ ꯃꯣꯁꯝꯕꯤꯁꯤꯅ ꯀꯣꯝꯂꯥꯗꯒꯤ ꯍꯦꯜꯂꯦꯕ ꯑꯩ ꯁꯥꯏꯠꯇꯒꯤ ꯑꯩꯅ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯔꯝꯕꯗꯅꯤ ꯃꯌꯥꯝ ꯀꯣ ꯀꯣꯝꯂꯥ ꯊꯥꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯑꯩ ꯌꯥꯝ ꯄꯥꯛꯅꯗꯤ ꯊꯥꯔꯝꯗꯦ ꯀꯣꯝꯂꯥꯁꯦ ꯀꯣ ꯁꯨꯝ ꯑꯩꯅ ꯄꯥꯝꯕꯩ ꯄꯥꯝꯕꯤ ꯑꯃꯅꯤ ꯇ꯭ꯔꯥꯏ ꯇꯧꯔꯝꯃꯦ ꯑꯗꯣ ꯃꯥꯒꯤ ꯃꯅꯥꯒꯨꯝꯕ ꯑꯗꯩ ꯄꯥꯝꯕꯤꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯀꯪꯁꯤꯜꯂꯛꯄ ꯑꯗꯒꯤ ꯃꯅꯥꯁꯦ ꯌꯥꯝ ꯐꯖꯔꯛꯇꯕ ꯑꯃꯈꯛ ꯑꯩꯅ ꯀꯣꯝꯂꯥꯁꯦ ꯊꯦꯡꯅꯩꯌꯦꯕꯀꯣ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯗꯨꯝꯕ ꯀꯟꯗꯤꯁꯟꯗꯣ ꯁꯤꯒꯤ ꯃꯣꯁꯝꯕꯤꯗꯗꯤ ꯊꯦꯡꯅꯗꯦꯕ ꯃꯌꯥꯝ ꯀꯣ ꯁꯤꯗ ꯄꯥꯜꯂꯤꯁꯦ ꯄꯥꯝꯕꯤꯁꯦ ꯒ꯭ꯔꯦꯐꯇꯤꯡꯅꯤꯀꯣ ꯑꯗꯨ ꯌꯥꯝ ꯅꯧꯅ ꯌꯥꯝ ꯀꯩꯅꯣ ꯇꯦꯟ ꯃꯇꯝꯗ ꯍꯩ ꯄꯥꯜꯂꯛꯏꯅꯦꯕꯀꯣ ꯍꯩꯁꯨ ꯆꯥꯎꯋꯦ ꯁꯤꯒꯤ ꯃꯣꯁꯝꯕꯤ ꯚꯦꯔꯥꯏꯇꯤꯁꯦ ꯀꯣ ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯕꯗ ꯀꯩꯅꯣ ꯃꯥꯜꯂꯦꯕꯀꯣ ꯅꯣꯕꯥꯞ ꯃꯆꯥꯒ ꯃꯥꯜꯂꯦ ꯃꯥꯏ ꯁꯥꯏꯖ ꯌꯥꯝ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯚꯦꯔꯥꯏꯇꯤ ꯚꯦꯠꯅꯥꯝ ꯚꯦꯔꯥꯏꯇꯤꯅꯤ ꯃꯌꯥꯝ ꯀꯣ ꯁꯤꯁꯤꯗ ꯑꯗꯨꯝ ꯊꯥꯕꯤꯕ ꯌꯥꯏꯀꯣ ꯁꯤꯒꯤ ꯃꯣꯁꯝꯕꯤꯒꯤ ꯚꯦꯔꯥꯏꯇꯤꯗꯗꯤ ꯑꯗꯨꯝ ꯌꯥꯝ ꯐꯖꯅ ꯆꯥꯎꯕ ꯍꯩ ꯑꯣꯏ ꯌꯥꯝ ꯐꯖꯅ ꯄꯥꯟꯕ ꯑꯃꯁꯨ ꯑꯣꯏꯀꯣ ꯑꯗꯣ ꯁꯤꯗ ꯃꯥꯒꯤ ꯁꯦꯞꯁꯤꯁꯨ ꯑꯩꯅ ꯄꯤꯔꯤꯁꯦ ꯃꯌꯥꯝ ꯀꯣ ꯍꯧꯖꯤꯛ ꯄꯤꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯁꯤꯁꯨ ꯕ꯭ꯔꯥꯟꯁ ꯃꯌꯥꯝ ꯊꯣꯛꯄꯅꯦ ꯑꯗꯨꯝ ꯀꯣ ꯁꯤꯗ ꯑꯩꯅ ꯁꯤꯡꯒꯜꯗ ꯄꯤꯈ꯭ꯔꯤꯁꯦ ꯁꯨꯃꯥꯏꯅ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯃꯥꯒꯤ ꯃꯦꯟ ꯕ꯭ꯂꯗ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯜ ꯑꯣꯏꯅꯀꯣ ꯁꯤꯅ ꯍꯩ ꯔꯥ ꯐꯖꯅ ꯄꯥꯟꯕ ꯄꯥꯝꯕꯤ ꯁꯦꯞ ꯐꯖꯕꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯃꯌꯥꯝ ꯀꯣ ꯁꯤꯅꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯍꯩ ꯑꯃꯇꯪ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯒꯣꯜꯗꯟ ꯕꯦꯔꯤꯅꯀꯣ ꯃꯌꯥꯝꯁꯨ ꯈꯪꯅꯔꯝꯒꯅꯤ ꯁꯤꯒꯤ ꯍꯩꯁꯦ ꯑꯗꯣ ꯄꯥꯛꯅꯗꯤ ꯈꯪꯅꯕ ꯍꯩ ꯑꯃ ꯑꯣꯏꯗꯕꯅꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯍꯩ ꯂꯦꯞꯇꯕꯤ ꯄꯥꯜꯂꯦ ꯃꯥꯁꯦ ꯀꯣ ꯆꯍꯤ ꯆꯨꯞꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯟꯅꯅ ꯄꯥꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯤꯟꯇꯔ ꯃꯇꯝꯁꯦ ꯁꯤꯗ ꯋꯤꯟꯇꯔꯁꯤꯗ ꯐꯖꯅ ꯄꯥꯜꯂꯦꯕꯀꯣ ꯁꯤꯁꯦ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯁ꯭ꯋꯥꯏꯗ ꯍꯩ ꯐꯖꯅ ꯄꯥꯜꯂꯗꯧꯅꯦꯕ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯡꯁꯦꯀꯣ ꯌꯥꯝ ꯐꯖꯅ ꯄꯥꯟꯕ ꯍꯩ ꯑꯃ ꯑꯣꯏ ꯋꯤꯟꯇꯔꯗꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯇ꯭ꯔꯥꯏ ꯇꯧꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯗꯒꯤ ꯑꯩꯅ ꯆꯥꯔ ꯃꯌꯥꯝꯁꯨ ꯁꯦꯝꯈ꯭ꯔꯦꯕ ꯑꯗꯣ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤ ꯃꯆꯥꯅꯤꯀꯣ ꯃꯥꯁꯦ ꯚꯤꯖꯤꯇꯦꯕꯜ ꯂꯣꯝꯗ ꯆꯤꯡꯉꯦ ꯍꯥꯏ ꯁꯤꯒꯤ ꯍꯩꯁꯦꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯥꯝꯕꯤꯁꯦ ꯑꯄꯤꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯒꯣꯜꯗꯟ ꯕꯦꯔꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯥꯏꯅꯤꯁ ꯂꯦꯟꯇꯟ ꯍꯥꯏꯔꯁꯨ ꯈꯪꯅꯩ ꯀꯅꯥꯒꯨꯝꯕꯅꯀꯣ ꯑꯗꯒꯤ ꯀꯦꯞ ꯒꯨꯁ ꯕꯦꯔꯤ ꯍꯥꯏꯔꯁꯨ ꯈꯪꯅꯩ ꯃꯥꯁꯦꯀꯣ ꯐꯖꯅ ꯄꯥꯜꯂꯦ ꯁꯤꯒꯤ ꯍꯩꯁꯤꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯑꯩꯉꯣꯟꯗꯒꯤ ꯁꯤꯒꯤ ꯆꯥꯔꯁꯦ ꯐꯅꯌꯥꯝ ꯂꯧꯈ꯭ꯔꯦꯕ 100+ ꯂꯧꯈ꯭ꯔꯦ ꯁꯤꯒꯤ ꯑꯩꯉꯣꯟꯗꯒꯤ ꯁꯤ ꯆꯥꯔꯁꯦ ꯑꯩꯅ ꯃꯃꯥꯡ ꯂꯥꯁ ꯌꯔꯗ ꯑꯩꯅ ꯆꯥꯔ ꯐꯅꯌꯥꯝ ꯁꯦꯝꯕꯅꯦꯕꯀꯣ ꯌꯥꯝ ꯐꯖꯅ ꯑꯩꯅ ꯊꯥꯒꯠꯄꯗ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯑꯗꯨꯝ ꯍꯪꯅꯔꯛꯑꯦꯕ ꯁꯤ ꯍꯩꯁꯦ ꯄꯥꯝꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯐꯖꯅ ꯄꯥꯟꯕ ꯍꯩ ꯑꯃ ꯑꯣꯏꯕꯅꯤ ꯃꯌꯥꯝ ꯁꯤ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯁꯤ ꯍꯩꯁꯦꯀꯣ ꯑꯗꯩ ꯃꯥꯒꯤ ꯀꯥꯟꯅꯕꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯕꯦꯔꯤꯁ ꯀꯥꯡꯕꯨꯒꯤꯀꯣ ꯒꯣꯜꯗꯟ ꯕꯦꯔꯤ ꯂꯩꯔꯤꯕ ꯑꯗꯒꯤ ꯕ꯭ꯂꯨ ꯕꯦꯔꯤꯁ ꯂꯩꯔꯤꯕ ꯃꯣꯏꯁꯦ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯃꯥꯟꯅꯕ ꯃꯁꯦꯟ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯝ ꯐꯖꯅ ꯄꯥꯟꯕꯅꯦ ꯃꯌꯥꯝ ꯁꯤꯒꯤ ꯍꯩꯁꯤꯁꯨꯀꯣ ꯑꯩ ꯁꯤ ꯍꯟꯗꯛ ꯋꯤꯟꯇꯔꯗ ꯑꯃꯨꯛ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦꯕ ꯍꯩ ꯀꯌꯥꯝ ꯄꯥꯜꯂꯤꯗꯣ ꯁꯤꯒꯤ ꯄꯥꯝꯕꯤ ꯈꯔꯁꯤꯗꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯄꯥꯝꯕꯤꯗꯣ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯄꯥꯝꯕꯤ ꯑꯃ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁꯥꯏꯠꯇ ꯍꯥꯏꯗꯣꯔꯛꯏꯕ ꯃꯥꯒꯤ ꯕ꯭ꯔꯥꯟꯁ ꯃꯌꯥꯝꯗꯣ ꯂꯧꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯁꯤꯡꯒꯜꯗ ꯁꯨꯃꯥꯏꯅ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯍꯥꯏꯕꯀꯣ ꯁꯤꯗꯒꯤ ꯄꯤꯈꯤꯕꯁꯤꯗꯤ ꯁꯤꯡꯒꯜ ꯑꯣꯏꯅ ꯆꯠꯈꯤꯕꯁꯤꯗꯤ ꯃꯥꯁꯦ ꯃꯦꯟ ꯁꯤꯅ ꯄꯤꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯨ ꯂꯤꯆꯤ ꯄꯥꯝꯕꯤꯅꯤ ꯃꯌꯥꯝ ꯀꯣ ꯌꯥꯝ ꯐꯖꯔꯕꯅꯦ ꯁꯤ ꯄꯥꯝꯕꯤꯁꯤꯁꯨ ꯁꯤꯁꯦ ꯃꯥꯁꯨ ꯆꯍꯤ 2 ꯃꯈꯥꯏ 3 ꯁꯨꯃꯥꯏꯅ ꯁꯨꯒꯦ ꯇꯧꯔꯝꯕꯅꯦ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯗꯤꯀꯣ ꯍꯩ ꯐꯖꯅ ꯄꯥꯟꯈ꯭ꯔꯦ ꯃꯃꯥꯡꯗ ꯁꯤꯒꯤ ꯂꯤꯆꯤꯁꯤꯁꯨꯀꯣ ꯑꯗꯒꯤ ꯁꯦꯞ ꯄꯥꯝꯕꯤ ꯌꯥꯝ ꯆꯥꯎꯍꯟꯗꯦ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯗꯨꯅꯤ ꯂꯝ ꯃꯔꯥꯡ ꯀꯥꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯃꯁꯛ ꯃꯑꯣꯡ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯂꯤꯆꯤꯁꯦꯀꯣ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯍꯦꯛꯄ ꯌꯥꯕ ꯄꯥꯝꯕꯤꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯩ ꯂꯤꯆꯤ ꯄꯥꯝꯕꯤꯗ ꯂꯤꯆꯤꯗꯤ ꯌꯥꯝ ꯇꯣꯏ ꯇꯥꯡꯉꯝꯕ ꯂꯩꯅꯥ ꯑꯃꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯝꯒꯦ ꯀꯣ ꯑꯗꯨꯝ ꯈꯪꯗꯕ ꯌꯥꯎꯋꯦꯕꯀꯣ ꯂꯤꯆꯤ ꯊꯥꯖꯤꯜꯂꯨꯔꯒ ꯄꯥꯝꯕꯤ ꯌꯥꯝ ꯐꯖꯔꯒ ꯄꯥꯝꯕꯤ ꯌꯥꯝ ꯆꯥꯎꯔꯒꯁꯨ ꯁꯤꯒꯤ ꯂꯩꯅꯥꯁꯦ ꯇꯥꯔꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯃꯦꯕꯀꯣ ꯄꯥꯝꯕꯤꯁꯦ ꯀꯪꯁꯤꯜꯂꯒ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯍꯥꯠꯂꯦꯕꯀꯣ ꯁꯤꯒꯤ ꯂꯩꯅꯥꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯑꯩ ꯁꯤꯗꯁꯨ ꯇꯥꯔꯤꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯩ ꯃꯌꯥꯝ ꯐꯣꯀꯁ ꯇꯧꯔꯒꯦ ꯁꯤ ꯂꯩꯁꯦꯀꯣ ꯁꯤꯗ ꯂꯩꯁꯤꯅꯦ ꯃꯌꯥꯝ ꯃꯥꯁꯦꯀꯣ ꯁꯤꯒꯤ ꯃꯁꯥꯁꯤꯗ ꯍꯨꯠꯂꯤꯁꯦꯀꯣ ꯁꯤꯁꯦ ꯁ꯭ꯇꯦꯝ ꯕꯣꯔꯔ ꯍꯥꯏꯕ ꯀꯩꯅꯣꯗꯨ ꯂꯩꯅꯥꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯍꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯂꯤꯆꯤ ꯄꯥꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯆꯦꯛ ꯇꯧꯕꯤꯕ ꯑꯃ ꯆꯪꯉꯤ ꯂꯤꯆꯤ ꯊꯥꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯌꯥꯎ ꯇꯥꯔꯒꯗꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕꯗ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯂꯥꯏꯅ ꯃꯥꯁꯦ ꯀꯪꯁꯤꯜꯂꯒ ꯍꯥꯠꯈꯤꯅꯦꯕꯀꯣ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯍꯥꯠꯂꯕꯅꯦꯕꯀꯣ ꯀꯪꯁꯤꯜꯂꯛꯑꯗꯕꯅ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯍꯧꯗ꯭ꯔꯒꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯃꯍꯨꯠ ꯎ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯏꯟꯁꯦꯛꯇꯤꯁꯥꯏꯠ ꯑꯃ ꯀꯥꯞꯁꯤꯟꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯊꯣꯛꯂꯛꯏꯕ ꯀꯩꯅꯣꯁꯦ ꯏꯟꯁꯦꯛꯇꯤꯁꯥꯏꯠꯇꯣ ꯑꯩꯈꯣꯏꯅ ꯀꯥꯞꯄ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯄꯦꯠꯄꯒꯨꯝꯕ ꯑꯃꯅ ꯁꯤꯁꯦ ꯃꯦꯟꯁꯤꯟꯕꯤꯔꯝꯃꯣꯕ ꯃꯌꯥꯝꯀꯣ ꯁꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯩꯅꯥꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯉꯝꯒꯅꯤꯕꯀꯣ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏꯅ ꯏꯟꯁꯦꯛꯇꯤꯁꯥꯏꯠ ꯑꯃ ꯁꯤꯗ ꯀꯥꯞꯁꯤꯟꯕꯤꯌꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯍꯨꯠꯁꯦ ꯍꯨꯠꯂꯤꯕ ꯁꯔꯨꯛꯁꯦ ꯂꯩꯈꯣꯝ ꯑꯄꯦꯠꯄꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯃꯦꯟꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯩꯅꯥꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯃꯌꯥꯝꯀꯣ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ